ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯑꯀꯟꯕ ꯊ꯭ꯔꯦꯠ ꯀꯌꯥ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 17ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯗ 33 ARꯒꯤ ꯃꯊꯛꯇ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟ ꯑꯅꯤ ꯍꯥꯠꯈꯤꯕ ꯄꯥꯔꯁꯟ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯡꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯌꯥꯎꯅ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯇꯧꯔꯤꯕ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯇꯦꯛ ꯑꯃꯅꯤ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯗꯤꯀꯦꯜ ꯏꯁꯂꯥꯃꯤꯛ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯂꯤꯒꯦꯜ ꯋꯦꯄꯟ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯀꯌా ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯦꯂꯥꯏꯟꯃꯦꯟ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯥꯛꯂꯤꯕ ꯅꯦꯠꯋꯥꯔꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯅꯧꯕ ꯆꯦꯂꯦꯟꯖ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯃꯊꯪ ꯆꯍꯤ 2026ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕ ꯑꯔꯣꯠꯄ ꯂꯥꯂꯣꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯁꯀ꯭ꯔꯥꯏꯕ ꯒ꯭ꯔꯨꯞ UG ꯑꯟꯁꯥꯔ ꯕꯪꯒ꯭ꯂꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ISIꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯏ ꯄꯥꯎ ꯇꯠꯇꯅ ꯐꯥꯎꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯂꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ UBPFꯇ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯗ ꯆꯦꯟꯅꯕ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯤꯑꯣꯏ 5 ꯐꯥꯒꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯤꯗ ꯅꯠꯇꯅ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯐꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯃꯈꯥ ꯇꯥꯅ NIAꯅ ꯄꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯟꯈꯤꯗ꯭ꯔꯤꯕ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊ꯭ꯔꯦꯠ ꯀꯌꯥ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯄꯥꯔꯁꯟ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯖꯟ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ NSNIMꯒꯤ ꯂꯨꯆꯤꯡꯕ TH Muivah ꯑꯣꯛꯇꯣꯕꯔ 22ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ NSNIMꯒꯤ ꯂꯨꯆꯤꯡꯕ TH Muivah ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 22ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ TH Muivahꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯝꯗꯥꯜ ꯚꯤꯂꯦꯖꯇ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 22ꯗ TH Muivahꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯂꯥꯛꯀꯗꯧꯔꯤ TH Muivahꯅ ꯑꯣꯛꯇꯣꯕꯔ 22ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯗꯥꯜ ꯚꯤꯂꯦꯖꯇ ꯊꯨꯡꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 28ꯗ ꯁꯦꯅꯥꯄꯇꯤ ꯐꯥꯎꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯗꯤꯃꯥꯄꯨꯔꯗ ꯍꯟꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯦꯇꯣꯀꯤ ꯂꯣꯟꯁꯔ TH Muivahꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯐ꯭ꯔꯥꯟꯁꯤꯁ ꯅꯤꯡꯁꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 5 ꯊꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯅꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯆꯔꯆ GPRNꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯐꯨꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯔꯤꯝꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯗꯥꯛꯇꯔ ꯐꯨꯔꯝꯕꯁꯤꯡ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ JSCꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯈꯤ ꯍꯥꯏꯕ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕꯗ ꯌꯥꯅꯈ꯭ꯔꯦ ꯔꯤꯝꯁꯀꯤ ꯒꯥꯏꯅꯤ ꯗꯥꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯄ꯭ꯔꯤꯇꯝ ꯐꯨꯔꯝꯕ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒꯤ ꯑꯣꯐꯤꯁ ꯑꯃ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯔꯤꯝꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯗꯥꯛꯇꯔ ꯐꯨꯔꯝꯕ ꯑꯃꯗꯤ MSꯒꯤ ꯑꯣꯐꯤꯁ ꯑꯃ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ G ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯤꯝꯁꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯇꯤꯆꯔꯁ ꯑꯦꯟड ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟꯁꯤꯡꯅ ꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯅ꯭ꯌꯨ OPT ꯕ꯭ꯂꯣꯛ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯤꯝꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯌꯥꯝꯕꯦꯝ ꯑꯥꯁꯥ ꯀꯨꯃꯥꯔꯅ ꯍꯥꯏ
patient party na patient laikhidabagi maram khangdokpagi mahut ngahake asawba amadi pendabana mob violence thokpasina doctor singda moral down ohanabagi asawba maram oibagi mathakta aki akhang piba amadi analayeng boda sauna mipaiba pokhale patient gi imung manung singna pendaba leirabasu marilenaba authority da wakatuna maraleba doctor sing yauram labasu matik saba serak phanghanse haike khongjang adu saruk yakiba teacher and medical officer association gi president dr jinena hai miyang gi punsi kanna bo honoriba Dr. Singh akia khang pidana mathau ningthina tohonba tangai fade violence na taba to papambai de sangsilakpada association gi maikai dagi mateng pangane haike amaromda rims ki director professor G Sunil Kumar hai miyam gi damak tumba chaba khangdana hona jariba doctor da khut tharakpaki thawong akana mong da condemn tawi Dr. Singh da khut tharakpaki mayokta rims ki Dr. Singh su thabak lep khre Dr. Phuramba amade MSK office thugai budi chenabasing legal gi oiba action lakhana police na complaint thangal khre haidi mahana hai rims ki oina patient laitabaga mari leinana patient party gi maikai gi pendaba leirabadi state ki thakta internal inquiry sathanaba process leije inquiry asida mara leiramba thoklabadi doctor adu action lakhanaba process sabchana lei masida rims ki administration na makhoi bukan khatnaba khongthang amadi leite masida miyamna social media da rims ki mixed thinaba sandokpa si tawbigano haike rims na matam bi khusukhulai kya poraktuna miyam gi damak seba tawduna lakle doctor laimak na tabana marak laibak thiba thawdo khara thokpuna tana ayamba matamda miyam gi seba mapung phana tawri haibaga loinana nahan gi thawdo aduna maram oiraga rims ki thabak thoram sing lep naba warep lawriba si athubada wari sanaduna yanaba puraktuna amu hanna mathau tohanna bohonare loinana matung tarakpada miyamna doctor singda khut thabigano haina so appeal tawkhe nakalamoromda lelong sejingdagi rims hospital da anga unaraba matung laikhidrabi sing subam ongbi manju gi misi ga mari lenana sem ke ba JSC amade imung manunga rims authority ga wari sana khre wari sana badu da thoke ba thawtok aduda rims ki maikai dagi asoiba khara laiki habadu yazabaga loinana thawdo asigi matang da inquiry sathaduna thigat hanbada yana khre hairi JSC ki convener yumnam Hitler na hai manju gi misi asiga mari lenana hospital authority ga wari sana bada makhoi gi maikai dagi asoiba laikre haina authority na yazakhre baramasina imung gi mi laitaba yawbagi saunariba manungda hospital authority gi thausadaba matawna thokiba thawdok aduda kanagumba kharana patient party bulana ubiba ado tawbigano loinana nahan gi thawdok aduga mari lenana rims hospital gi doctor amadi medical staff sing mathau tawba lepkhiba amade state asigi tongan ba hospital da layeng mathau tawba leplagani hariba khongthang asi handok piyo haike amoromda laikhidrabagi asiba haksang lawbugi wafam asidi JSC amadi imung manungna miyamga loinana mifam ama pangthoktuna kupna khanaraba matungda warep lawgani haide Kotugi economic blockade khongjang handokre Committee on Tribal Unity Kotu Kangpokpina ngarang ahing nongyai dagi National Highway to Imphal Dimapur lambida numit humne ge economic blockade ki khongjang sangsangane hana toramba du handokre Bishnupur district ki Nambol Sabo Lekai da thasagi tarama panda 33 Assam Rifles ki convoy da ambush sathaduna Parson ani sikhiba amade mangana sopan nanghan kiba thawdo aduda chenabasing phaduna action lawgadabane haiba demand aduna Kotuna National Highway to the economic blockade ki khongjang sangsilagane haina ngarang laukthukibane adubo Kotugi chairman Lunthang Haukim thadorokwa serolamada laibak thiba thawdok adugi matangda laingakna kanamiyeng sangduna chenabasing phagatnaba akanba thabak lokhatpa se yenglaga amade miyamgi khudong charoidaba du khallaga sangsangane haina toramba economic blockade ki khongjang adu khudaktage handokle haide ngarang ayo anganbada pangthokiba Kotugi executive mifamna hojik national highway asigi paring tongan mafamsingda thokliba natural calamity na miyamda thengnariba khudong chadaba tongan civil society organization singna appeal torokpagi wafam yenglaga khongjang asi handoknaba warep lawkibane haide economic blockade ki khongjak handokle haina laukthokladuna miyamna pirakpa matengbu Kotuna thagatpa phongdorokpaga loinana asigumba laibak thiba thawdok matungda thoktanaba akanba tharong lokhatnabasu lengakta taksilakle Special Intensive Revision Taunaba ECI gi khongthang matam sai haina XM Birena phongdorakre laibasida pangthokpa mikhal sing niyam sumna pangthoknaba Election Commission of India ECI na laibak sinba thongna electoral roll gi Special Intensive Revision SIR pangthoknaba thasiki kunthra phawbagi manungda sem saba pumloi loinaba state ki chief electoral officer singda khanghanduna lokhalagleba khongthang asi yamna matam sai haina hana gi chief minister nongthambam Birena phongdorakle XM N Birena X thadorokpa cherol
amada ECI gi khongthang asibu thagaladuna voter list verify tawduna illegal foreign electors sing list gi lokthoknaba khongthang asina ekhoi gi democracy gi senglaba masak adu kaihandabaga loinana assemble voters sing gi hak protect tawba amadi electoral process gi integrity da hena mapangal kankhalhalagani haidi mahana makha taraduna high kumja 1961 da base year oiduna Manipur da inner land permit ILP system sanaba haukrabana state asida kumja 1961 gi matungda khunda silakpa voters sing masak khangdokpada special intensive revision SIR ase yamnamak maru oi masina ILP gi framework da hena mapangal hapadana tana Manipur gi yellow mission gi identity rights amase aspirations sing protect tawbusung amlagani haidi ningsingba yai election commission of India ECI na mathang sahida Assam Kerala Puducherry Tamil Nadu amadi West Bengal gi state assembly mikhal pang thokadoliba sigi mangoinana laibak sinba thongna special intensive revision SIR sahi asigi October November da pang thoknaba thorang tawbaga loinana chatliba tha asigi kuthra phawbugi manungda SIR asigi sem sabagi thabak loisinaba state chief electoral officer singda khanghalakpa leirabane Nahan New Delhi da pangthokpa press conference amada ECI na September 13 phawbada SIR pangthoknaba sem saba loisinaba amadi akonba oina pangthokiba SIR matung phongkiba voter list sing sem saduna thamnaba su khangankibane ikon kona state sing da pangthokiba SIR cut off date oigani Bihar gi oina 2003 da cut off date oikibane tongan ba state sing da maru oina awang nopok lamdam da yumthangnari baleba Myanmar amsung Bangladesh da gi changsilakba illegal immigrants sing masak khangdokpa gi thabak chatharakliba asida SIR yamna maru oiba ama oiri amaromda hana gi minister N Birena X thadurpa warolamada set asida mahanu lusungba BJP lenga matamda Siroi festival bu hena maming satnaba amadi mafam aduda development project ya paikhanaba thorang tawki thorang sing asigidama kumja 2021 gi November da mahaki government na Siroi gi akoibada paikhatkadaba tongan ba infrastructure project sing gi sem sagatnaba lupa crore homphumanga center da DPR thakibagi matungina ahanba PS ki oina lupa crore tara approve torokpada apen phongdorakle maramasina yamna matik chaba lenga ki engineering agency natraga sel amada project sing asi sengwapagi thaba haunaba mari lenabo authority singda XM na takselakle paikhalakadoliba si chumna gi chakho thorangi project ama oibata natana masina Manipur gi mahausa gi phajaba amadi cultural heritage bu malem gi miyam da utpangam lagani habigi thajabasu hana gi seminsa nongthambam birena phongdorakle Lagaki Dr. Singlanai Hospital da practice tawba yadanaba akanba thabak lokhatkadabani haina SWA na phongdorakre hospital sing da mathau tawriba Dr. Singlanai Hospital sing da practice tawba thingnaba akanba action lokhatnaba Struggling Women Association SWA na lengak taksilakle Sagarot Konjeng Hazari lekai da leiba JCILPS ki office da ngarang pangthokiba pawgi mifam amada Struggling Women Association SWA gi General Secretary TS Margaret na phongdokhibada rims amadi jenem chawna leiriba lengaki hospital da mathau tawriba Dr. Singhi Jackson dabana miyo kya gi punsi mangbugi wathokya thokliba sida leiba amadi health director na akandami yangsangbi dona Manipur gi health sector asi phagana bohonaga dabane aikhoibu sanga gum asumna layengbo phangboi phangdabu siro haina thadokpodi yaroi haiba wafam thamlakle mahana association asigi mahut siladuna lengak ta tongan ba demand sing su tawrakle demand sing adudi rims da handak angang unabi ama laikidaba thodo inquiry committee am semduna thigaralo lengaki hospital singda lairiba award pakaya athubuda pibiduna matik saba advanced medical institution or hello lengak na anopa government hospital kaya hangdoktuna miyamna thengnariba awaba siko khangadabani amadi government hospital singda mathau tawriba Dr. Singlanai Hospital clinic na singbuda practice tawba thingnaba akanba thabak lokhatkadabani haiba sine mahana makhata aduna doctor habasi iswarni haina khanaribani Dr. asi luxury sunate miyamgi service ne Dr. Singna adom gidama khanbigano miyamgi seba tawbana athoiba thodang ni haina khanbiyu patient party na karigumda doctor da khut thaba amadi ama ata thohanba thodok sing thorakliba se pen daba heman badagine Dr. Singbu nungsidabagi nate misamgi punsia se aremba thawani haina lobigano Dr. Singna miyamgi khanbiduna hojik rims changsileba khongjang se handokpiyu miyamgi seba matik chana tawbiyu isorgum Dr. Singbu miyamna ikai khumnagani haba wafam thamki rims jenem samari district hospital singda layengba laksari basi
ayambadi leita lairaba misam miyamna ayambani makhogi punsibu karisu leitana khanbiganu rims da haukiba matam khara asida maram chadana patient laikhidabagi thodok kya thorakliba asi laibak thibani amaromda asigumba laibak thiba thodo asi kyarak thoklaba kanda lengapna mikap thokadawribano Manipur asi health sector da yamna maning hanba lamdam ama oire lairaba miyamda layengba ngamdaduna sijaro haibaga sapmanare haiba wafamsu TH Margaret namakhatana phongdorakle ban blockade tawbiganu hana thamlakle lakliba September 13 gi ayuk pung 8 tagi wangjing kodongpupi ground da IST District Olympic Games 2025 hokdoklagani haide hana nomit asigi nungthil pung ani da pangthoknaba silambani adubu yaski secretary amadi director nungthil da khudongsa da bakara leibadagi ayukta reschedule tawbani haraduna nomit asida ban blockade tawbiganu hana organization committee gi maikaidagi thadrokpa zero lamana haide loinana ayuk pung 6 makhai phawbada kodongpupi ground da report tawgadabani haide underground natraga insurgency group amataga mari leinade hana ADC Bishnupurna thamlakle anti-drug campaign ADC Bishnupur district Manipur gi campaign ase underground natraga insurgency group amataga mari leinade haina ADC gi co-convener I Newton Maitenu thadrokpa serolamana haide ADC na tawjariba ase miyam gi yaifana ba tawba thabak thoram ngaktane haidaba thabak thoram singa se paikhatpada logi wangbada thabak tawkhiba leite miyam ga khusamnaduna amade miyamna lamjingduna lakpai campaign ase da district administration sing civil society organization mera pai bi kaya amade miyam ga loinana drug abuse amadi drug users singbu asuba lambi da puraknaba lamdam asibu maya ka basinjak tagi kalhaunaba ADC na mateng tawjabane drug addict asibu anobo punsi da puraknaba honabane Bishnupur district da anti drug campaign asina miyam da awareness piba drug abuse amasung popi thabagi mayokta wasak kaya lauduna satharapa campaign amane campaign ase underground networking natraga yawal lanmi gi thabak thoram singa mari leinade ADC na pakhaliba thabak singa sinaha oriba tungi mirolgi yaifana bane maramasina miyamna aranba wakhalon amadi lana lamjingnaba honabigano asumba haibase asumbane thabak thoram punama ase lengak loi khangna tawbani haina seros namakhatare mathau tawraroi haibada saugalliba amadi aranba tawre khanglaba doctor sing miyam gi yenglaga khut tharagani hana KCB taiba nganbana phongdorakre masagi mathau moyak sengna tawba ngamnarodaba doctor sing masana khangna sayol amagi manungda thabaktagi potha jagadabane mathau tawraroi haibada saugalliba amadi aranba tawre khanglaba doctor sing miyam gi yenglaga khut tharagani hana Kangleipak Communist Party taiba nganba KCB taiba nganbana warning tawrakle lobasigi publicity secretary na salai nganba mitaina thadropo serolamada lebaki oiba issue sing yenglaga rims ke authority sing amadi doctor oiraba matungda doctor gi maikhum marumda lanai sendan lambi thiriba misam praja gi punsibu kalisu leitana khanba doctor sing asi phawba look asina makhoi gi mathakta action loba leitre adubu hojik oirakliba phiba masi ururaga look asina tumina leithokpa chumloi haina khallei maram asina khudakta gi masagi mathau moyek sengna tawba ngamlarodaba doctor singna masana khangna sayol amagi manungda thabakta gi pothana ba look asina matam piri amadi doctor gi maikhum oplaga masagi mathau tawdabadagi miyoibagi punsi bikhamna haliba doctor singna makhatana association sing amade group semduna aranba kankhatnaba honarakpa amade mathau tawraroi haibada saugalliba khudimak amasung aranba tawre khanglaba doctor khudimaksu miyamgi yenglaga loop asina khut tharagani haiba wafam thamlakle